IRANG ASIDA THAWAI THAKHRABA IREICHA SINGI MAPHAM IKAI KHUMNABA UTPA OINA AMADI MEEYAMGI AWA CHEITHENGDA SHARUK YABA OINA LAKLIBA Diwali Numit Numidang Pung 3 Taruka Minute Tara Faoba Yum Thalliba Mei Ngaihak Muthatpiyu HAINA Coordinating Committee Against the Action of CHIN-KUKI NARCO-TERRORIST and Illegal IMIGRANTS के CHAIRPERSON CHANA LEMBI हापल चोरकले हिरमसगी मतांग ngasi Manipur Press Club ta pangthokpa pawgimfam amada wafam asi fongdokladuna chana lembin hai Diwali Numita mai muthatuna malengi miyam da kanglik pak asi mamduna ta leire haibadu ullasi lamdam asida kuki khulai paibasungna lipa leitana tha taruk hena chatharakli balana sida misi mina ka yawbuga loinana lawmi kya lo uba fangdana leire phibam asi yawro phawba pali belenga asina warishun purapa ngamnanaba hotnadri OIRAKLIBA film asidagi Manipur ki tunglam chatta kari oirakani haiba tambangamde maramaduna lakliba hianga ginini panbaningo chako bagi kumai asisu kumchi sehi gi oina leplasi irang asina piriba awa chaitheng pumnamak aikoi da su thoklibani haina khalaga amato oina lantheng minasai na su magna makha takhi ahan banupilan 1904 ani suba nupilan 1939 ani suba amhanba Manipur gi nupi mayam na khwangche setle haraga matam du deida tem pairaga thengna khibada landu mai pakhiba ngakani ngasi su sigumba mathong huktraba matam sideida Manipur gi kanglai pakki mama weibi puna mangna khangchet masi lange haraga kokche setle haraga ahum suba nupi lan gi damakta songtho age habase India government amadi Manipur government da na hoina santai na bangamdraga di aikoi irei pak singakcherage iramda ngakcherage tungi miron gi damakta tungi sadanaugda issue sing icha sing gidamukta aikoina tawramgadaba thabuk sing ado ahum suba nupi lana ulamage haibasima khanjabadegi aikoina ngasi sigumba press meet asi tawjabani